Hi ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯒ ꯆꯤꯆꯦꯒ ꯏꯇꯥꯅꯒꯔꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯇꯦꯛ ꯂꯧꯍꯧꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯑꯩꯅ ꯖꯣꯏꯟ ꯇꯧꯔꯒ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯊꯥꯡꯒꯠꯀꯦ ꯍꯥꯏꯅ ꯍꯥꯏꯗꯤ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕ ꯍꯥꯏꯅ ꯊꯥꯡꯒꯠꯆꯔꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗꯒꯤ ꯏꯇꯥꯅꯒꯔꯗ ꯆꯤꯆꯦꯒ ꯄꯨꯟꯅ ꯂꯥꯛꯄꯗꯣ ꯍꯧꯖꯤꯛ ꯏꯇꯥꯅꯒꯔ ꯌꯧꯔꯦꯕꯀꯣ ꯑꯩꯈꯣꯏꯅ ꯆꯤꯆꯦꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯑꯗꯨꯗꯣ ꯍꯧꯖꯤꯛ ꯆꯠꯂꯤꯅꯤ ꯑꯗꯣ ꯑꯁꯤꯒꯤ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯏꯕꯥꯏꯗꯣ CRPF ꯅꯦꯕꯗꯣ CRPFꯀꯤ ꯃꯥꯒꯤ ꯒꯥꯔꯤꯗ ꯁꯨꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯃꯐꯝꯗꯣ ꯌꯧꯗꯣꯔꯦ ꯑꯗꯣ ꯌꯧꯔꯒ ꯍꯥꯏꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤꯗꯤ ꯍꯥꯏꯗꯤ ꯄꯨꯔꯥ ꯕ꯭ꯂꯣഗ് ꯑꯣꯏꯅ ꯅꯝꯗꯕꯅꯤ나 ꯃꯇꯦꯛ ꯂꯧꯔꯤꯅꯤ ꯑꯗꯣ ꯈꯔꯅꯤ ꯂꯩꯔꯒ ꯑꯩꯒ ꯆꯤꯆꯦꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯣꯂꯣꯅꯤꯗꯨꯒꯤ ꯃꯅꯨꯡꯗ PSC ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯀꯣꯏꯕ ꯂꯥꯛꯄꯅꯦ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯆꯦꯟꯊꯕꯁꯦ ꯑꯗꯨꯝ ꯐꯖꯩ ꯍꯥꯏꯅꯀꯣ ꯁꯟꯗꯥꯋꯥꯏꯔꯝꯗ ꯀꯣꯏꯔꯛꯄꯅꯦꯕꯀꯣ ꯁꯤ ꯃꯇꯝꯗ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯍꯥꯟꯕ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠꯅꯦ ꯁꯤ ꯅꯨꯃꯤꯠꯁꯦ ꯍꯥꯏꯗꯤ ꯂꯥꯛꯄꯗꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯔꯨꯅꯦ ꯑꯁꯤꯅ ꯑꯩꯈꯣꯏ ꯆꯤꯆꯦ ꯃꯆꯥꯅꯨꯄꯥ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯁꯤ ꯃꯇꯝꯗ ꯑꯗꯣ ꯁꯤ ꯍꯧꯖꯤꯛ ꯑꯩꯒ ꯆꯤꯆꯦꯒ ꯍꯥꯏꯗꯤ ꯁꯨꯝ ꯍꯥꯏꯗꯤ ꯔꯨꯝ ꯃꯅꯨꯡꯗ ꯁꯨꯝ ꯂꯩꯕꯗꯣ ꯇꯟꯁꯤꯜꯂꯛꯇꯅ ꯁꯟꯗꯥꯋꯥꯏꯔꯝꯗ ꯀꯣꯏꯕ ꯊꯣꯛꯂꯛꯄꯒꯤꯅꯦꯕ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯃꯥꯒ ꯑꯩꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯨꯝꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯂꯒ ꯑꯗꯨꯒ ꯁꯨꯝ ꯆꯠꯂꯒ ꯌꯨꯝꯒꯤ ꯃꯊꯛꯂꯣꯝꯗ ꯍꯥꯏꯗꯤ ꯂꯝꯕꯤꯁꯦ ꯐꯥꯎꯅꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯀꯣꯏꯅ ꯆꯠꯂꯤꯅꯦꯕ ꯑꯗꯨꯏꯗꯣ ꯑꯩꯈꯣꯏꯕꯥꯅꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯨꯝ ꯁꯟꯗꯥꯋꯥꯏꯔꯝꯒꯤ ꯉꯥꯏꯍꯥꯛ ꯋꯥꯛꯀꯤꯡ ꯆꯠꯄꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯎꯔꯒ ꯃꯐꯝꯁꯦ ꯌꯥꯝꯅ ꯃꯤꯁ ꯇꯧꯔꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯩꯗꯅ ꯑꯩꯅ ꯈꯜꯂꯝꯃꯤꯕ ꯍꯧꯖꯤꯛ ꯑꯗꯨ ꯃꯇꯝꯗꯨꯒ ꯂꯩꯔꯤꯉꯩꯗꯒ ꯑꯩꯅꯒ ꯕ꯭ꯂꯣꯛ ꯅꯝꯃꯝꯃꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯃꯌꯥꯝꯗꯁꯨ ꯐꯖꯕ ꯚ꯭ꯌꯨ ꯃꯌꯥꯝ ꯌꯦꯡꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯔꯦꯕ ꯁꯤꯒꯤ ꯂꯝꯕꯤꯁꯤꯒꯒꯤ ꯑꯥꯗ ꯎꯔꯤꯕꯁꯦ ꯗꯨꯀꯥꯟꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯧꯕ ꯗꯨꯀꯥꯟꯅꯦꯕꯀꯣ ꯌꯨꯝ ꯆꯪꯉꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯐꯝꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏꯅ ꯂꯩꯔꯤꯕ ꯀꯦꯝꯗꯣ ꯑꯗꯨꯗꯨꯒꯤ ꯀꯦꯝꯗꯨꯒꯤ ꯃꯅꯤꯡꯗ ꯆꯦꯟꯕ ꯇꯨꯔꯦꯜꯅꯦꯕꯀꯣ ꯑꯩꯒ ꯑꯩꯈꯣꯏ ꯆꯦꯒ ꯑꯗꯨꯒ ꯅꯦꯄꯥꯂꯤ ꯏꯃꯥꯟꯅꯕꯤꯅꯦꯕ ꯁꯤꯁꯦꯀꯣ ꯂꯩꯁꯥꯕꯤꯅꯦꯕ ꯍꯧꯖꯤꯛꯄꯨꯗꯤ ꯃꯌꯨꯝ ꯄꯥꯟꯈꯔꯦ ꯃꯆꯥ ꯑꯅꯤꯒ ꯂꯩꯈꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯧꯅꯔꯒ ꯂꯥꯛꯄꯅꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯆꯤꯆꯦꯁꯦ ꯃꯟꯗꯦ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡꯗ ꯁꯪꯒꯣꯝ ꯍꯩꯌꯦꯕꯀꯣ ꯑꯗꯨꯅ ꯁꯪꯒꯣꯝ ꯍꯩꯕꯒꯤ ꯃꯟꯗꯦ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄꯅꯦ ꯑꯗꯨꯒ ꯃꯐꯝꯁꯦ ꯐꯖꯕꯅ ꯍꯥꯏꯗꯤ ꯅꯨꯡ ꯃꯔꯛꯇ ꯏꯁꯤꯡ ꯆꯦꯟꯕ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯐꯖꯕꯅꯤꯅꯀꯣ ꯎꯕꯗ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯐꯖꯃꯟꯗꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯑꯗꯨꯝ ꯍꯧꯅꯩꯅꯦ ꯑꯁꯤꯒꯤ ꯃꯐꯝꯁꯤꯗ ꯆꯠꯂꯒ ꯂꯨꯖꯁꯤ ꯈꯣꯠꯆꯁꯤ ꯀꯥꯏꯅ ꯑꯗꯣ ꯆꯍꯤ ꯑꯃ ꯂꯩꯕꯕꯨ ꯂꯨꯖꯗꯉꯒꯤ ꯑꯁꯨꯝ ꯂꯥꯛꯑꯦ ꯑꯗꯣ ꯈꯪꯗꯦꯗ ꯀꯤꯁꯃꯠꯊꯤ ꯈꯔꯥꯞ ꯍꯦ ꯑꯗꯣ ꯆꯤꯆꯦ ꯁꯪꯒꯣꯝ ꯀꯥꯏꯅ ꯍꯩꯇꯒꯤ ꯇꯧꯔꯤꯕꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯔꯤꯁꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯁꯤꯁꯨ ꯁꯅꯥꯋꯥꯏꯔꯝꯗ ꯍꯦꯛ ꯑꯩꯒꯤ ꯆꯤꯆꯦꯒꯁꯦ ꯃꯐꯝ ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯂꯤꯑꯕ ꯍꯥꯏꯗꯤ ꯃꯅꯤꯡꯂꯣꯝꯗ ꯑꯃ ꯆꯠꯂꯤ ꯃꯃꯥꯡꯂꯣꯝꯗ ꯑꯃ ꯁꯤꯅ ꯃꯅꯤꯡꯂꯣꯝꯗꯅꯦꯕ ꯈꯪꯕ꯭ꯔꯥ ꯀꯣꯏꯕ ꯆꯠꯂꯦ ꯉꯥꯏꯍꯥꯛ ꯑꯗꯨꯁꯨ ꯏꯆꯤꯟ ꯏꯅꯥꯎꯇꯪ ꯁꯨꯝ ꯆꯠꯀꯅꯤ ꯑꯃꯨꯛ ꯏꯁꯩ ꯁꯛꯑꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯒ ꯁꯤꯁꯤꯅ ꯅꯨꯡꯗꯥꯡꯒꯤ ꯚ꯭ꯌꯨꯅꯦ ꯍꯥꯏꯗꯤ ꯑꯩꯅ ꯅꯨꯡꯗꯥꯡꯒꯤ ꯚ꯭ꯌꯨꯗꯤ ꯈꯨꯐꯖꯕꯅꯤ ꯃꯌꯥꯝ ꯍꯥꯏꯔꯒ ꯀꯥꯟꯅꯔꯣꯏ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯁꯤꯠꯄ ꯑꯩꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗꯒ ꯅꯨꯡꯗꯥꯡꯗ ꯁꯨꯃꯥꯏꯅ ꯊꯣꯛꯑꯒ ꯊꯥꯕꯨ ꯌꯦꯡꯉꯒ ꯏꯁꯩ ꯁꯛꯅ ꯌꯨꯝꯒꯁꯦ ꯌꯥꯝ ꯃꯤꯁ ꯇꯧꯈꯤꯕ ꯃꯇꯥꯡꯅꯦ ꯁ꯭ꯋꯥꯏꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏ ꯂꯥꯛꯏꯁꯤꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯤꯚꯤꯜ ꯁꯦꯀ꯭ꯔꯦꯇꯦꯔꯤꯌꯦꯠ ꯍꯥꯏꯕ ꯑꯣꯐꯤꯁꯇꯨꯅꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯝ ꯆꯦ ꯆꯥꯡ ꯑꯃꯈꯛ ꯁꯦꯝꯕꯒꯤ ꯂꯥꯛꯄꯅꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯀꯩꯒꯤꯅೋ ꯑꯗꯨꯏꯗꯣ ꯑꯩꯒ ꯆꯤꯆꯦꯒ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯅꯦꯄꯥꯂꯤ ꯏꯃꯥꯟꯅꯕꯤꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯥꯛꯃꯤꯟꯅꯕꯅꯦꯕꯀꯣ ꯑꯗꯣ ꯃꯐꯝꯁꯦ ꯃꯅꯨꯡꯗ ꯆꯪꯉꯒ ꯀꯌꯥꯝ ꯆꯥꯎꯔꯤ ꯑꯣꯐꯤꯁꯁꯤꯡꯗꯣ ꯑꯩꯗꯤ ꯎꯕꯗ ꯄꯨꯔꯥ ꯉꯥꯎꯔꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯐꯝꯁꯦ ꯑꯗꯨ ꯃꯌꯥꯝ ꯃꯄꯥꯟ ꯊꯣꯛꯑꯒꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯕ ꯍꯦꯜꯂꯤ ꯃꯄꯥꯟ ꯊꯣꯛꯑꯒꯅ ꯑꯃꯨꯛ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯃꯄꯥꯟꯒꯤ ꯚ꯭ꯌꯨꯗꯣꯀꯣ ꯌꯦꯡꯉꯣ ꯃꯌꯥꯝ ꯃꯄꯥꯟꯒꯤ ꯚ꯭ꯌꯨ ꯑꯁꯤꯁꯤꯅ ꯍꯥꯏꯗꯤ ꯌꯨꯝ ꯇꯥꯕꯁꯤꯡꯗꯨꯅꯦꯕ ꯆꯤꯡ ꯃꯥꯅꯁꯨ ꯍꯥꯏꯗꯤ ꯃꯐꯝꯗ ꯌꯨꯝ ꯇꯥꯕꯗꯣ ꯑꯁ ꯑꯩꯗꯤ ꯎꯕꯗ ꯄꯨꯔꯥ ꯐꯖꯩ ꯉꯥꯎꯋꯦ ꯑꯗꯨꯒ ꯑꯩꯈꯣই ꯑꯍꯨꯝ ꯑꯗꯨꯝ ꯆꯠꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯂꯧꯕꯅꯦ ꯐꯖꯃꯟꯗꯅ ꯁꯤ ꯂꯩꯔꯦ ꯑꯣꯐꯤꯁꯇꯣ ꯈꯨꯆꯥꯎ ꯑꯃꯅꯦ ꯁꯤꯒꯤ ꯑꯣꯐꯤꯁꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯨꯝ ꯂꯥꯛꯑꯦ ꯋꯥꯔꯤ ꯁꯥꯟꯅ ꯁꯨꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯁꯤꯅ ꯁꯤꯁꯤꯅ ꯅꯨꯡꯗꯥꯡꯗ ꯑꯍꯤꯡꯗ ꯂꯧꯕꯅꯦ ꯁꯤꯅ ꯑꯍꯤꯡꯒꯤ ꯄꯨꯡ ꯀꯌꯥꯅꯣꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯁꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯦꯄꯥꯂꯤꯒꯤ ꯏꯃꯥꯟꯅꯕꯤꯗꯣ ꯃꯗꯨꯗꯣ ꯂꯨꯍꯣꯡꯗꯣꯏꯅꯦꯕ ꯑꯗꯨ ꯂꯨꯍꯣꯡꯕꯒꯤ ꯑꯩꯈꯣꯏ ꯑꯍꯤꯡꯗꯒꯤ ꯆꯠꯂꯤꯅꯦ
ꯆꯠꯄ ꯍꯥꯏꯁꯦ ꯃꯣꯏꯁꯦ ꯑꯁꯥꯝꯒꯤ ꯃꯐꯝ ꯑꯃꯈꯛꯇ ꯂꯨꯍꯣꯡꯗꯣꯏꯅꯦꯕ, ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯥꯒꯤ ꯂꯨꯍꯣꯡꯗꯣꯏꯕ ꯅꯨꯄꯥꯁꯦ ꯇꯦꯖꯄꯨꯔꯒꯤ ꯑꯣꯏꯌꯦꯕꯀꯣ, ꯑꯗꯨꯗꯨꯅ ꯊꯥꯞꯄꯤꯅ ꯑꯗꯨꯗꯨꯒꯤ ꯃꯐꯝ ꯑꯃꯈꯛ, ꯑꯁꯥꯝꯒꯤ ꯃꯐꯝ ꯑꯃꯈꯛꯇ ꯂꯨꯍꯣꯡꯉꯤꯅꯦ꯫ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯐꯝꯗꯣ ꯀꯗꯥꯏꯋꯥꯏꯅꯣ, ꯑꯗꯣ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ? ꯑꯗꯩ ꯑꯩꯈꯣꯏ ꯆꯠꯂꯦ, ꯑꯗꯨꯒ ꯂꯨꯍꯣꯡꯉꯦ, ꯂꯣꯏꯔꯦ ꯃꯇꯨꯡꯗ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦꯕꯗꯣ, ꯍꯜꯂꯛꯄꯗꯣ ꯃꯌꯥꯝ ꯎꯔꯒ ꯈꯜꯂꯝꯒꯅꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯅ꯫ ꯑꯩꯈꯣꯏꯁꯦ ꯍꯜꯂꯛꯅꯤꯡꯉꯥꯏ ꯒꯥꯔꯤꯁꯦ ꯂꯩꯇꯗꯅꯅꯦ, ꯑꯗꯨ ꯃꯇꯝꯗ ꯕꯟꯁꯨ ꯑꯣꯏꯈꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯦꯕ ꯈꯪꯕ꯭ꯔꯥ, ꯑꯗꯨꯒꯤꯗꯣ ꯃꯣꯏꯒꯤ ꯄꯣꯠ ꯄꯨꯕ ꯀꯩꯅꯣ ꯒꯥꯔꯤꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯨꯃꯥꯏꯅ ꯇ꯭ꯔꯛꯅꯦꯕꯀꯣ, ꯇ꯭ꯔꯛꯁꯤꯒꯤ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯈꯜꯂꯒ ꯑꯗꯨꯒ ꯌꯨꯝ ꯇꯥꯟꯅ ꯂꯥꯛꯑꯦ꯫ ꯄꯨꯡ 2-3ꯒꯤ ꯂꯝꯕꯤꯅꯦꯕ ꯈꯪꯉꯕ, ꯑꯗꯣ ꯌꯨꯝ ꯇꯥꯟꯅ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ꯫ ꯑꯗꯨꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯤ ꯃꯇꯦꯛ ꯃꯌꯥꯝ ꯅꯝꯈꯤꯕꯅꯦ, ꯑꯗꯣ ꯑꯃꯐꯥꯎ ꯌꯥꯎꯔꯝꯗ꯭ꯔꯦ ꯅꯨꯡꯁꯤꯕ ꯃꯇꯥꯡ꯫ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ, ꯕꯥꯏ ꯕꯥꯏ꯫